CM Secretariat hangba COVID-19 Common Control Room da mathau pangthokpa ama yauna health ki staff ani positive oiba thingnare. Thoubal district da nifuga taruk medical directorate ani positive oire. Manipur gi mafam ayamada COVID-19 laisa sandorogli basi laksinana ba laingakna akanba lockdown sathaduna hotnaringe gi serekta COVID-19 chief minister nongthongba beren gi Bangalo yoksilakle. Mipainingai oiba phibam amada ngasi noma khaktara Thoubal district COVID-19 gi laisa sanduraktuna positive oiba migi masing nifuga taruk sukhrei lamphel da laiba medical directorate ta mathau toba employee ani positive oire thajabiya ba mafam dagi phangba paun hai chief minister Bangalore COVID-19 positive oirakhiba miyo adu national health mission gi data manager oina thabak tobane chief minister Bangalore manungda hangba covid common control room da covid ki mari lenaba data sing computer da filing tobigi mathau toribane health department ki phangba pau gi matung ina nona positive oiba thingnari ba covid-19 common control room dagi data manager asi Imphal West district ki manung sana leiba Thangal Kaithilgi ngari gali degini loinana lamphel da laiba medical directorate grade 4 oina mathabak toba miwe anishu nauna covid-19 positive oire pawsina makhatana hai common control room da positive oiba staff yorak pana maram oiraduna ngasidigi matam kharagi oina control room asi thingjilagani adumakpo thabak thoram singdi makhatana atopa mafamda pangthokani amaramda lamphel da laiba medical directorate grade 4 oina thabak toba nupa employee aduna kaisamthong elangwam lekai degini atopa employee amana national health mission gi makhada grade 4 oina thabak tobi nupi employee ni mark second MR complex ta leibani haidi medical directorate ki employee ahum positive oirak padagi lamphel da laiba directorate ki campus su sil toksinduna mathau taba thabak thoram sing pekhat pa hokre loinana makhoi ge naknaramba amagi loinaramba singi khongol liduna contact tracing tobagi thabak su hokre hairi athengmada phangba paw amagi matung ina medical directorate ta thabak toba NSM gi staff khudimak lamphel da laiba RD wing da test tawthokna khre ngasi numidang phawbadadi atop employee sing positive oiba thengnadri amaromda ngarang Senapati district hospital da mathau toba lilong turel ahanbi ubak thong mathaktagi doctor ama covid-19 positive oiba thengnakhibada Senapati district ta akanba mongda section thorang sing lokhana khre district asigi CMO na order ama thoktuna doctor asiga naknaramba hospital asigi staff sing yauna mangonda layengkhi ba miyoi samaga kungi sample ngasi Senapati mini dagi lokhi makhoi result asi hayang athengmada phanglaba yai hairi district asigi deputy commissioner su order ama thoktuna miyoi amata mayum dagi mapan thoktanaba akan mamong section thorang lokhat khre order asina matau karamna Senapati district hospital amadi district asigi mafam singda lairiba kaithel punama khudaktagi makhatana order ama thoktriba phawba thingjin khre marasida numit kharani gi mamang dagi hauna Thoubal district ki tongan mafam singda mirakta covid-19 sandokpagi sang leppa leitana hengalakliba asina district asida community spread lakadra haibigi mipaiba miyamda songna phaunare haukiba July 15 da Thoubal district ki manung sana leiba moijing gram panchayat ki pradhan yauna quarantine center ki volunteer ahum covid-19 positive oiba thengnakiba amadi July 13 district asigi manung sana leiba lilong usoi pokpi dagi rims ta PG toba mahairoi amasu positive oikiba adugi makha tarakpo oina makhoi ge sokna samnaruba singi khungul libada ngasisu district asigi tongan mafam singdagi miyoi nifuga taruk nauna positive oiba thengnare Thoubal gi phangba paw gi matung ina nauna positive oiriba miyoi nifuga taruk asigi manungda miyoi kunga taruk amadi Thoubal district ki mobile team na moijing da test tawbada thengnarakibani miyoi tara amana rims la sathakiba RT-PCR test amadi atopa tara aduna Thoubal district hospital da tawkiba test ta thengnarakibani hairi Thoubal district hospital ngasi tawkiba test ta positive oiba thengnariba miyoi tara asigi manungda taruk amadi ngarang Thoubal kaithel da hardware gi dukan phamba nupa ama positive oikiba adugi contact tracing tawbada thengnarakibani imung manungi miyoi singni hairi nupa asigi loinabi masa nupa ahal amadi masa nupi aton bisu ngasi dawna positive oiba thengnaki loinana nupa asigi mayamba yaima amadi mayamba adugi masa nupa su positive oiba thengnaki hospital asida test tawbada positive oikiba atopa miyoi mari adugi numit kharanigi mamangda lilongdigi positive oiba thengnakiba pradhan aduga sokna samnaruba singi contact tracing tawbada thengnarakibana hainasu pawsina makhatari atopa maroiba pawmna mu lockdown gi matam sangdoknaba lepnakhre Manipur hauji covid-19 ohelakliba phibam sing asigi matang ngasi pangthokiba state consultative committee gi mifamna hauji sathariba lockdown amasum curfew gi matam sangdokhana ba lepnakhre hairi CM Secretariat Chief Minister NBN Sir Lauduna Pangthokiba mifam aduna Thoubal Jeribam Susampur amasum Imphal manungda COVID-19 sandorapagi mawong matausing amadi suti saluraga mapandigi halakpa army amadi paramilitary
forcing gi personal kya positive oiba thengnarakhiba asigi matangdasu kupna khana nainakhi loinana Thoubal moijing da local transmission laklabra haibagi singnaba wafam kya su phungdoknakhi mifam madura saruk yakibi state consultative committee gi mehot singna kupna khanaraba matungda hauzik chathariba lockdown asi mapung phana chathanabaga loinana SOP singakna satnanaba matik sabe action lokhanaba wafam amatta oina yanakhi loinana hauzik chathariba total lockdown amasung curfew asisu makhatana sangdohanaba lepnakhibani hainasu pawsna makhatari loisilakpada topa maruiba pawamna hui hatpa miyo hum phare Saint Bernard haina khangnaba achobo hui makhal ama hatpagi video footage ama social media da viral oirakraba tungda hui hatpada senakiba mi ahum Imphal West District Police Command gi kangbuna pharaba tungda logi oiba thabak lakhotnanaba Lamphel Police Station da sinakhre hairi police na pharaba mi ahum adu sangai pro kabui khullagi pokhinchung kamai allies zone sei kunga manga thangjam maringmai sei kunga manga amasung kamai paukhona sei kunga trukni makhoi om wong pong sathabada atang bo makhal gi hui adu makhoina thasigi kunga mathoi gi nungthul pung ani da hatkibagi video footage ni haiba khangmangam khraina su pawsna makhatari miyamna samam lakhiba amasung social media da viral oikiba makhtang mayamna sandokna share tawjaramge section 66A sana hankidrabasu police na phaba yaba act lairi Manipur da handak marak social media singda Indian Constitution gi section 66A Supreme Court na sana hankidre maramaduna aikoina social media singda maning tamna aningba apamba phongdok sabu yare haiba wafam mayam ama viral oina sandoroglibadu ngasi ngarangi paunate kumja english ngani ga taraga manga gi march thada Supreme Court ki double bench amana pikiba puwari oihoraba judgment Information Technology Act English ani gi section 66A asi lebak asida unconstitutional oi haiduna haukiba sei English ani ga taraga manga Supreme Court ki double bench amana judgment ama piduna satnaba yaroi haikrabasu parliament law asi amend tawdriba hauzik phawba ek asigi makhada mifami phun kya adumak sathaduna lakli hiramasigi matangda Jalandhar gi IGP Pravin Kumar na hai ek ama natragana law ama haibisi Supreme Court na rai ama hek tabaga onthokadaba nate masigi matangda lawmaker oiriba parliament natragana laingakna notification ama thoktuna law information agency oiriba police department natragana mari leinaba agency singda khanganpham thoi adobo hauzik phawbi oina di laingaki maikedi wafam amata khangalakpa leitabana ek asigi makhada makhatana mifami pungi thabaksing adomak sathabani amaramda IGP gi wafam asida Supreme Court ki lawyer Karuna Nundina yaningdaba phongdokhre mahakna phongdorakpagi matungina leba asigi khwaidigi wangba wayel sang oiriba Supreme Court na pikiba judgment amabo hauzik phawba lenga asina mapung phana satnadaba haibisi lebak thibane ek asi Supreme Court na unconstitutional oi haiduna mamangda judgment pikiba leibana kanaguma miye amabu ek asigi makhara pharaklabasu court puthorakpa matamdadi thadokiba yabagi khudongsa sauna leiri masigi matangda law enforcement agencies oiriba police singda amadi laibak miyamda mayek sengna khanganbagi tangai fadabadi adumak lairi adumainama IT Act lising anigi section 66A asi Indian Constitution dagi mapung phana lakthokiba tarabasu online gi khuthangda kanaguma miyoy aman atopa miyoy singda sokpa amadi laibak kaiba yaba wafam sing phongdorakpada Indian Penal Code ki tungan section sing amadi IT Act ki atopa section singi makhada phaba yabagi oithokpa adumak lairi amaramda Hindustan Times tagi phangba report amagi matung ina laibak asida Supreme Court na IT Act ki section 66A asi satnadanaba khangan khrabagi tungda ek asigi makhada mifami phun chathabagi sangdi hengalakli hairi masi punama asi leba asigi miyamda legal aids ki award pa leiba amadi law enforcement agency singna law gi maramda matam gi oiba ahongba sing asi mamut tana khangba award pa dagini hairi loinana Supreme Court na IT Act ki section 66A asi satnaba yaroi haina phongdokhrabagi tungda leba asida ek asima ki section 67 bu lana sizinabagi sangsu yamna hengalakli haina pawsina makhatana phongdorakli loisilakpada mayam content masang katang mayam da hapsaramgi amu hena taba nungainaba Manipur Epidemic Disease Information of COVID-19 Guideline Regulation satnare COVID-19 gi lesat thengnabagi satna kanglon amasung athingbasingi matangna Manipur government na sengkiba the Epidemic Disease Information of COVID-19 Guideline Regulation 2020 gazette notification toktuna ngasidagi satnaba hokre National Disaster Management Act 2005 ki makhara COVID-19 asi laisat amani haina lathokraba matungda loinana Manipur Disaster Management Act Authority na COVID-19 gi laisat asi laksinaba satna kanglon kya thokraba matungda the Epidemic Disease Act 1897 gi section 2 na piba para
सिजिनदुना रेगुलेशन असि सेमदुना होम डिपार्टमेंट थोकप नोटिफिकेशन अदु मणिपुर गैजेट ngasi थोक्तुना चनबा होखिबेनाइनसु पाउसिना मखा तारे दुगु मैम आइना पथोकिपिदा सोइखिबे यार्स मैम ngakpigene दुगा अनौबे हेक पाउ लाकपगा अपडेट तौब ngamna होना जरके दुगा मैम आगी चैनल सिबु सपोर्ट तौबुगी दमकता दुगि मति थकपा फुंगलोक सरे थैंक यू